Facebook ta aran ba pau sandoklu ba miyoy ahom pulis na fare Kanglup ki marakta yengthi hana ba amade miyam da mi pai ba pokpa yaba aran ba pau Facebook ta thagalu ba miyoy ama porompat pulis na miyoy ani na Imphal West pulis na punna miyoy ahom nga numidang fare pulis tagi fangba pau na hai porompat pulis na fara ba miyoy adugi mameng Moirang Them Chanajit Elias Boy chahi kuntraga taret apokpa Surendra Kumar Kauwe Imphal East District ki manungsan ba Brahmapur Baigyavati laikai dagi ne mahakna mahaki Facebook page Boy Moirang Chahay ba sida aran ba paw ama thagalakhe mahakna thagaliba paw aduna Kanglup masel gi marakta yengthinahan ba madi miyam da mi pai ba pogan ba yabo oiba na Porompat Police Station na case ama laukatu na mahakpu phaba ni haire amarom da Imphal West District ki manungsan na laiba Lamphel Police Station na farba miyoy ani adude ngakchau pokpi makha laikai dagi Laisram Roma chahi ni fuga manga mapuroi ba en sarat amasong Wangboy Thiam dagi Longjam Thadoi chahi kulumdoi mapuroi be El Premchandra ne Manipur da thokli ba irang asi laksin na bohona bada miyam na mateng pangbiyo social media singda aran ba pau sandok pana irang asi chauthok na ba masak wei riba ne masi khangna social media paibiyo haina police ki maikei dagi appeal tawragle amarom da hauki ba pungkun mari asida National Highway number 2 dagi Imphal tam na potsai puba truck chahumlom sanglakre Manipur gi ching amasung tam gi tongan ba mafam singda hangba police ke checkpoint chamaga nifu marida asat awok sing check tawbada miyoy chani ga kuntra ga humdoi detain tawduna thamki haina su police tagi fangba pawasina makhatare Bengaluru ki case ta miyoy ama fare hauki ba sagol sel numita Ukhrul town da leiba Punjab National Bank tagi lupa crore taraga nipan lak marfuga manga ki senfam lut tawbagi mayokta police na lawkat pa case ki investigation chatharak pada lut tawki ba miyoy sing aduna sel sing aduga konan na makoibu Ukhrul ge Sinai Village dagi Indo-Myanmar border tam na kilometer kuntrarom sangba lambida namduna thilanki haiba bolero jeep amage driver ama phare haire mahangna police ta phongdorok pagi matungin na sakhang da basing aduna mahakpu namduna thilanki bane miyoy sing adu Nagamis Mitailon amasung Tangkhulon ngangi haire panba yabadi beng asi lut tawduna yamlaba senfam sing lawkiba thogdok adu supna tagi minute taraga ni thoigi manungda satharam khibane aduga beng asigi CCTV footage singi matungin na sakhang da ba miyoy tara adugi manungda amadi face mask upte haire